Kawching District ke Suknu amasung Sero area da nungchal pung mari rom tabadagi makhata na kukilal hobasinga akan bamong da khut thokna ba haure Misty Mina yaure haidi. Laimakong Maikai da Kuki Kulai Paiba amadi State Force ki marakta chawna khut thokna kre yung kaya tumna mai thakre khunja ama nongmai na panbadagi sokle Assam Rifles sing yengduna leikhi haina miyam na pendaba phongdokna rakte. Numit humni gi khongchata Union Home Minister Amit Shah ngasi numidang Imphal da thunglaragani mahaki khongchat ki mangoi na nang aksel gi akan ba thabak sing lokhatle. Thangmaiban gi MLA Khumukchum Joy Kirsan ngak sena na balengak na piba House Guard amadi ahen ba police personnel sing MLA na lengak da surrender tawkre. Jingi atopa furup sing na tumin na lesin bagi mahuta apun bagi saktam ngak na ba fong na thorak tuna thamoy gi oiba wa fong tokpa matam oire hai na BJP Manipur Pradesh ke spokesperson Elangbam Johnson na fong dorakli. Bishnupur District ke Tokpokpi amasung Upokpi ani gi marakta amadi Imphal West District ke Khonghampata miyam na security force ki gari sing mai thakre. Amasung ambulance ta akayotoi thokhanba amadi chathok chasan tawbada atingba pibigano haina Thawal District Hospital ki medical superintendent Dr. W. Rohini Kumar na apil tawrakli.